Social media ki tongan ba e-pausing lokacharaga ahanbada Surchandra Judoka Semboi Meitegi translation taminuse. Augiland KPI haiba misal sina haiba wafamasiki translate ZRA mi shibado PDF singna hatpani Canada su share tawganuko mang haijaning ba wafama mana KNA ga PDF ka punbani CC dasu kuinadagi KNA ga ZRA ga unkhatnaraga dum laikhrabani mathangda wawa launa hore page dagi update kalokasage madudi machanupana apokpi mama thangna yanduna hatkre thaudu asi ngarang numidang pung 8 community forum tabada Imphal West District ki Lamphel Police Station ki manung chanba Sangai Pro Kabui Khulda machanupana mama thangna yanduna hatkibani laikhidraba nupi dagi maming Kamai Madu sahi 35 wife of late Ganesh Das of Assam Sangai Pro ni mahak puthangna yanduna haliba machanupa dugi maming Sanjib Das sahi 19 ni mahak Lamphel Police Station na phare mama bu yaliba thangdu sakaknaba thangni thangdu su recover tawre asiba haksangdu State Forensic Science Laboratory team na crime scene yingsilaba matung Rims Moswari da thamkhre mathangda arambai tengol gilu singpurel korongan bu khumandagi wafam kar thamlagli madudi running oisanu opposition officer oja guru oisanu Meira paibi oisanu laikai club oisanu CSO oisanu mahiroi oisanu lairabai khunbo oisanu oiningbo oisanu hojik maraibak maphurup kinena siba kidana lan thengnanin tholakliba singki thauna se hek hankhibada laibak se loire sima haijage mathangda amagasu thamlagli madudi World War II gi matung criminal trial tawda Nazi commander amada hangi nangna jiu singbo asuk tamthina haliba karigino magi pakum tabada ngaknaki ai ahanbada jiu singda minungsi poglami adobo magi mamangda masa halaba matu halaba mase halaba isilinaw halaba fawba tuminna masadang hingnaba haidana lay on khalaga khud hanba ngamde Sasan Pawa Masa Soluradi Tanaraga Wai Muisidi Misunate Sasunate Yam Tonba Kanglupni Hatpada Papuro Hana Hatpani Heraki Asum Naikoi Mete Dasu Maribang Apurupse Mai Hauna Saglaba Misi Mina Maraksida Koi Balangba Nungai Topangamba Laibaki Furupki Wakal Maset Ama Pawa Powdriba Singse Sade Hena Tonba Kanguni Asumna Korona Thamlakle Mathangda Arambai Tingolgi Robin Mangang Maso Asumna Fongdorakli Madudi Maitaina Lan Hobone Haiba Wahaisidi Tagi nate sakliba lanmaida petrol barrel oina haijalapani sigumba wathi mayam se taraga isagi reibak sida minai oina sumaina hingduna leiba tasena pamdre tha ama khak free thadok piro angamaduna mapu oja horasano Kuki na hat khadi phare hat pangam khidrabadi adugi matungda ingak sida thauri thuraga kangla mamangda hat piro miyamangda lauthokliba sina isana tawba khujek ojarage yamna pendre khang batasena ware khutsa se prok theklaga khang ba haido oire asum Robin Mangang Nasu Yamna Sauna Pongdoragli